Lakhipuronline puthokchaba February gi tang tara ningthau kaba numit ki Khomjinba Pao tabirasi ahanbada maruba Pao Manipur gi CM Nongthomba Biren phamthadokre Governor da phamthadokpagi cherol pisinkre Parikha pe charcha tharomda ngasi Pradhan Mantri na khangatlaba mahiroi 53 ka wari sanargani The Manipuri Literary Forum Assam gi yankai humdai suba chahi gi mifam pangthokre Namar Gram Kasar da Community Integration Program pangthokre Nahamarup Kasar gi chahi gi mifam pangthoktuna anuba thausil kangrup semkhre Sonai Jurakul da Dr. Santi Kumar Butaram Naokre Support Group semkhre amasung National Games ki ngarang sanakibada Manipur amadi Assam gi medal sing da ahong balaitri Hauzik mapung oiba pau tabirasi Manipur gi CM Nongthomba Birena mahaki phamthadokpagi cherol Manipur gi Governor Ajoy Kumar Bhalla da ngarang pisinkre adumoinamak ngasi ayu pung 13 dagi chathagadaba 12 suba Manipur Legislative Assembly gi 8 suba session asi chathaba yananaba amasung anoba government ama laktriba phauba Governor na Nongthomba Birenbu Manipur gi caretaker CM oina pham punanaba khangankre hairi panbajai 2013 tagi Manipur da BJP na luchingba lengak pairakraba matung Nongthomba Birena Manipur gi CM oina term anirak purakhrabani Mahiroi singna aki akhang yauduna parikha thaba ngamnabagi damak pukning thogatpa oina Pradhan Mantri Narendra Modi na hudokhiba parikha pe charcha gi thorongbi 9 suba edition ngasi ayuki pung 13 da New Delhi gi Pragati Maidan Bharat Mandapam da pangthoklagani Lebak asigi tongan ba channel kayana thorom asigi live sandokani thorom asida khangalaba mahiroi 53 ka Pradhan Mantri ga wari sanargani mahiroi singi manungda Government School Kendriya Vidyaloy Sainik School Ekalabya Model Residential School CBSE School amadi Novodaya School dagi khangalaba mahiroi taruk tawduna saruk jari The Manipuri Literary Forum Assam Maru Sanglen Mas Barak Kasargi yankai humde suba chahi gi mifamlen Baskandi Junior College Koroi Kandi dangarang pangthokre Lupki President na Lupki Piral Singhalaba matungda mapung oiba thoram makha chathaki thoramda Yumnam Nadia Chang President The Manipuri Literary Forum Assam Dr. K.N. Chan Member Manipuri Language Advisory Board Sahitya Academy New Delhi Dr. Kunjalal Yendremam President Manipuri Theatre Center Assam Chongtham Goro, Founder, Editor Pantha, Saubam Jayanti, President, Chanura Korjelup Lakhipur, Saikhom Komlakanta, Social Activist na Mathang Sitna, Mifam Mapu, Mithung Lenamasung Ikai Khomjinba Mithung Singh Oina, Tais Teleng Sinki, Huirem Babato na General Secretary Paudam Pathoklabatungda, Anoba Thausil Kanglup Semki, Anoba Thausil Kanglup Aduda, President Oina Konthaujam Manganjao, Secretary Oina Huirem Babatonbu Khanki, Aduga, Hanagi Lairiba Member Singh Adu Adum Thamba Haina Yanaki. Thorumgi Manung Channa Lupasigi Pantha Magazine Maikum Hangdoki. Abdul Hamid Sajabamna, Editor Giwarol Pathoglabatungda, Manikumar Naurem Chana, Laikitraba Sahitya Sebak Huirem Modan Mohangi, Punsi Amasung Thabak Haiba Cherol Lanthoki. Thorum Makha Chatharakpa Oina, Manipur gi Wangmada, Manipuri Lon Sahitya Madi Kala Gilamda Saknairaba Miyoi Kharada Ikai Khomnajabotki. Ikai Khomnabotkiba Miyoi Singh Adudi, Maisnam Bubon, Ingudam Satish Chandra, Kaisam Pitapati, Aramam Chandramhon, Thingnam Ganga, Somor Luang, Amasung, Chandam Mongol na Chingbani, Aduga, Sahitya gi mana phanglaba aiba ibi Singh busu taramnoki, Miyoi Singh Adudi, Abdul Hamid Sajabam, Tahir Sajabam, Athokpam Anjana Amadi, Khangsrakpam Krishnamon na Chingbani, Aroibada Konthaujam Nandababu na thagat wahi piduna Thoramadu Chinglim na loisinki.
तसेंग मनपुरी लिटरेरी फोरम मास्परा सामबु सुमाइना साय वजाना दी हागी यामना कोई होमये तपना चेली आइना तेप तपना सससनो तबो बुझि मनपुरी साहित्य परिषद असमदा सेन चावना लेइदना लेइरिबगी फिबम सिदगिरी लिटरेरी फोरम मास्परा सिना यामना फिबम बरि आइना खाले मरम दिसे नुंसी चानना मसिदा लेइरिबसा अनु साहित्य हबसिदि नुंसीनगदबनि नुंसीनबा हबसिना ख्वाइदगी मरुने बुझि असमदा मणिपुरी की खुनाइदा साहित्य की लमदा थोगल तौरीबा साहित्य की लोक लई मरांग गायना लई अमसुंग हाय साहित्य की लोक सिंग से माना नमदबा थाकता साहित्य की सेवा तौरी थोगल तौरी अदुबु मसिदा ममी सामथरप साहित्य की लोक कया दौरतब नते मसी करी वरम दमकता सांथरगनि बनो अखोई इसाना खंगम तोई साहित्यकार पुथोप दरकार है कवि पुथोप दरकार है अदुई मागी प्लेटफॉर्म रे दरकार है मधुगुब प्लेटफॉर्म रे गसी मणिपुरी साहित्य परिषद अखोई मणिपुरी लिटरेरी फोरम असम लोई थोदानसी मतान सेदा अखोई इनाव नौरेंचा मणिकनरसु हाइबिग्रे ओजा फिलियम मोदोंगी पुंसी वाली ताबदा इपुनि नुसिजे ओजा से मतम द सिलजदा लापजा नो त गाड़ी तुम उजे मागी साइकिल लो अदुदनि मान तुंग लेस अदुदि अगम मागी फयुम पुंजासे मसे यमित संसन उरे अदुना एलबीडी ओजा अमु ओइरमना मान एट रूट ऑन द टर्म डिस्ट्रिक्ट गानी इंग्लिश लाइन फोंगमिसे ngasi BA MA mayam ni dia English lain phobum do lei pun mapun te ko ina kena to jogas but oja tu kari quality jorum bi LB oja mo ina mar English to mak experience mak skill mak knowledge lem to aina matam do thara to bangam dia hari program se yamna punin nungsiba yamna ngalengai mama 1971 da amna thamoi siangna samas amasung sahitya ki sebada punin karimata singnabale tana kathok ibaga loina na honor biramadana ngasi sakit sahi yangkai gundu lalatana yangkai mari changai basini adana hariba forum se sukui ba hingna lerakuse tungde suswadana hingbada miyam ge mateng pidiu haro wapamse simaga thamjari aduga asai live member amasung donor member hanagi pathokra suano bajawa khara pathopusiki manongda miyam daina amuka na appeal tawjari live member oina jawbiu donor member oina jawbiu live member oina lisingama donor oina lisingahum hari bese amna kuchil sengna aigi awaba kaya khanbidana forum hinjasanu habagi wakhalona miyam namasigi fanda mateng pibiro habisimaga thamjari aduga magazine asi puthokpagi khomchal asi yamna sangre du sangphamni thoktabani ai sani ikchaje dabadagi masigi khompham asi yamna sangna jenkhibani isana hangje hajadaba aduga ama hekna masigi akhigi manipur ki mapanda layaga sahitya magazine ama changna puthokpa na ubona bahai sima achau balan thing moi aduga loina na masida akhigi library ba editorial board members punmako aina कईगुम थागलगदी बोर्ड की मेंबर्स इन हाइबिरपसु याय मसे हाइसिन नबनी तौसिन नबनी हाइरपसु याय मरमदी आइना खजरी बसिना अकोइदा एडिटोरियल बोर्ड अमा सेबिरबकी मतुंगा आइना थेनजरी बसि आइमोंदा मॉडल सपोर्ट अदुनी अकोइ ग्रुप अमा लेजे ग्रुप तुदा आइना पाउसिंग शेयर तौबगी मतुंगा कनागुमा ताकपिनि मथवाय अबसिंग आइमोंदा सजेशन पिबि आइना खजै मसी आइना यामना तांगना फंगजबा अगी डिटेल बोर्ड तगी फंगफम थोपा खननै दबदा आइना पुनि लोसिंग बोयबा पसखरादि आइबसिमसु थमजरी
Jiribam dangarang All Manipur Students Union AMSU Jiribam District Office ta lup asigi mathang chahi ani lisingani ge kunmanga dagi lisingani ge kuntere phawbagi thaupu godaba executive body member kunipan khankre president oina chinglemba namairakpam vice president oina mioi mari Ranjit Sagolsem Pores Urikhimbam Nancy Laisram amasung Bijita Yengkhom General Secretary da Rohit Mainam Joint Secretary da Nelson Kabrabam amasung Heramani Huiremni aduga Somorjit Sagolsembu Finance Secretary oina khankhi Khangan Jabama Leimarembi Indu Prabha Mitam Urep Yung Tambagi Thoram ngasi February gi tara ayuki pung 9 da South Barak Rural Development Complex Binakandi Part 2 da pangthoklagani haina Leimarembi Indu Prabha Statue Installation Committee Binakandi Part 2 gi maigedagi khangalakli Lamargram Kasar Dalaiba Chingsubam Sanglenda Community Integration Program ama ngarang pangthokre Ima Maira Loop amasung WMC Women Front Lamargram anina sinduna pangthokkiba thoromaduda Moirang Them Nilamathopna mayai tangbalda phangkhi Bontarapur High School gi retired headmaster Sinan Minjorna chief guest TS Ashok Kumar headmaster MK High School Lamargram retired Oja W Hari Mohan Sonai Subdivision Women Front ki president Laurembam Sabitri RK Sanatomba WMC President Dholai Subdivision Kabrabam Anita ex-ZPC Lakhipur L. Sangita President Women Front WMC CH Chandramani Senior Citizen Sildubina Mathangsitna Special Guest of Honor Invitee oina daistapamki Thauramda WMC CEC gi member Mutum Gunadon K. Ronen WMC Delhi Unit Vice President Ojahari Mohan Vice President Lakhipur Unit WMC T.A. Sabitri Secretary Imamaira Lamargram Ketrimem Kailani Sanahanbi Salepur Saitabati Nibharani Tulargram amasung Lamargram Kunau Sildubi Saikom Laikai Bontarapurna chingba mafam kayadagi lakiba membersingna punna member chamaga nipurumna sarukjaki mifam adugi keynote address piraduna WMC gi Vice Chairman CH Nabakumarna CSO Singhi marakta coordination taunabagi maroiba wafam paladuna Mitei Singhi marakta thajanaba thamladuna kusamnana chatminabagi tangai phadabadu mahakna pankhi Barak Tampak ta Mitei Singhi marakta kudong chadaba kaya thoglakpa matamda kusamnana chatminasi haina thamki tinkiba miyamna aikoigi angang singhi mahai masing tamnabagi tengbangnaba educational trust ama sembagi thabak paikhatnabagi lepnakhi Nahamaru Kasargi Humudrani Tui Suba Chahigi Bifam Ngarang February gi tang mapan Nongmajing nimita Loop ki President Oinam Biramanina mifam mapoiduna Khorirol Sangle Lakhipur da pangthokre Thoromasida Maladesh Assam ki President Professor G Narhari Salmana thoiba mitunglen Manipuri Sahitya Parishad Assam ki VP Professor Ngangon Basant Kumar Manipuri Chanura Khorje Loop ki President Sobam Jayanti amasung Parishad ki Lakhipur District Committee ki VP Hanagi ZPC Kaprabam Anita Debina akhanaba mitung oina sarukjaki Thorum haugalakpada Loop ki founder member singi mapamda leisu amadi mairakatuna ikai kumna japotki Loop ki hanagi thauburen ingudam binotna wahaudok thamki mifamda oinam biramanibu amukhana president athokpam nilkanta amasung sajabam mahibur rahman bu BP oina tonambam Robindra bu general secretary amasung paunam git chandra bu treasurer khanduna bikok kun mangana saba anoba thausil kanglub semki loinana pautak loi khara sukhanki mifam asida ware poina lauduna Lakhipur da AIR FM center ama hangbinaba Manipuri medium asi higher secondary gi thak phaba thambinaba Silchar DDK center da Manipuri program thambinaba masung lakriba February gi tang kunumdoi Assam legakna Manipuri lonbo of associate officer lonama oina lakhot ki banumit asibu ningsingduna Manipuri lon gi maramda khana nainabagi thoroma pangthoknaba thorang bahina sulemnaki thorom loisilakpada Loop ki nauna khalaba thoburen Tonambam Robindrona Thagatwai amasung mifam mapu amasung mithunglen singna mamalerabu wafam kya thambiki Sonai Juragulda Patharaba Oja Irom Brajakishona mifam mapu duna phamkiba mifam amada Congress Luchingba Dr. Maimom Santi Kumar bo Khunja Singhi Maigedagi Debasis Ketrimayimna Lengyan fi huktuna taram nokre mifamda miyamna amata oina lagliba lisingani kontarukta Sonai Kendragi oina Dr. Maimom Santi Kumar da Congress Party ki ticket pibinaba mari leinaba leader singda wakache iba amadi
Mitei yumthong khudingda Mitei MLA ama kahandaba yade haibagi wakal pokhananaba khongjang jangsinaba wapam khanaki hiramasiga mari lainana miyoi 38 na saba Dr. Santi Kumar Support Group ama semki CH Biju na President amadi Khetrimem Renabirbu Secretary oina khanki Dr. Santi Kumar na silang liba singbu thagatpa phongdokladuna hai Moinul Hok Chaudhuri amadi AK Chandogumba luchingba singna Miteibu chingkhatpirami Mitei MLA sembirami adubu ngasidi ekoina aikoigi mihut puthokpa ngamdana leire aduna Mitei khudimagna punna lepinabagi matam oire haiki tharumaduda El Nandababu TH Manikumar TH Tonsing or Nilu XAP Ibecha Raju Maibam Kesarat Amadi Subhasini Debini Chingba Miyoi Singna Dr. Santi Kumar Busagutuna Wangangki Manipuri Sahitya Parishad Assam Hailakandi District Committee na Laikidaba Aiba Nauroibam Dhananjoy Singhagi Laikidaba Numit Pangthokpaga loinana Aiba Aibi Kaya India gi mafam kaya dagi mana phangraklaba singbu taramna okpagi amadi Seireng Saidinabagi Tharomama ngarang nongmaijing numita Yaifa Sanglen Laisram Khunda Pangthokre Thoramda Mipam Mapoina Manipuri Sahitya Parishad Assam Hailakandi District Committee gi President Haubam Manisana aduga Singh and Son Publication gi President Asem Manina Mithunglen oina sarukjaki President Member oina Laisram Khogendra Boirengzam Deb Singh IS Tingom sarukjaki Aiba Aibi Singdi N Indira Konsam Binod Bihari Boirengzam Deb Singh Laisram Tarunikanta Nina Devi Pukrambam Noni Lamabam Birendra Tingom Imungoton Dr. Oinam Usarani Khaidem Japan amasung Mesnam Bhagat na Jingbani Seireng Pathokiba Singdi IS Tingom Haubam Atomba Mesnam Nanda Kumar Dr. Oinam Usarani Nina Devi Amadi Pukrambam Noni sarukjaki Committee gi Nauna Khalon Sam Robindro Committee gi Nongsup Masagi President Pangambam Amritpu Thoromaduda Taramna Okpugi Warol Laurembam Joykantana Piki aduga Thorum gi Thagat Wahina Sorokhaibam Biswajit Singhana Piki Uttarakhand na yumbu oiduna Dehradun da chathariba Kunthanipan Suba National Games ki ngarang tarahumdoi ni chanba nimita Services Sports Control Board na sanagi ni punithoi lupagi taraturuk chenjengi tara mangaga loinana punna medal mudra humdoi phangduna medal teligi khwaigi makokta leiri Karnataka na sanagi kunthamathoi lupagi tarahumdoi aduga chenjengi takaman taranipan ga loinana punna medal humunithoi phangduna ani subada aduga Maharashtra na sanagi kunmapan lupagi nipuhumdoi senjengi nipunipan ga loinana punna medal chamaga kun phangduna ahum subareng teleiri aduga Manipur na sanagi taranithoi lupagi taranithoi aduga senjengi takaman taramari ga loinana punna medal kunthranipanda nipan subada leiri Assam gi oinasu sanaba si dangarang phawbada sanagi takaman ahum lupagi taramanga aduga senjengi taramanga ga loinana medal kunthahum de phangduna kun subada leiri Kanganjaba ma Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocational course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure Healthcare gi field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tauraba singna tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chimbagi atenba matamgi oiba course sangi tamaktasu admission haujare akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchada Lingsimbirabu Natraga mobile number 939573245 da pau phaunabiyo Aroibada maruoiba pau amukhanna Manipur ki CM Nongthombam Biren pham thadokre Governor da pham thadokpagi cherol pisinkre Parikha pe charcha thoramda ngasi Pradhan Mantri na khangatlaba mahiroi 63 ka wari sanargani The Manipuri Literary Forum Assam gi yankai humdoi suba chahi gi mifam pangthokre Lamar Gram Kasar da Community Integration Program pangthokre Nahamarup Kasar gi chahi gi mifam pangthoktuna anuba thausil kangrup semkre
Sonai Jurakulda Dr. Santi Kumar Butaram Naukre support group semkre amasung National Games ki ngarang sanakibada Manipur amadi Assam gi medal singda ahongba leitri. Lakhipuronline YouTube channel gi pau sandok jaba ngasigi oinadi matang asida loijare.